Lan Leimadu nganta hekta loisillaga changlei sana hoida laklami. Kaisuk ikoi koinadabana imungda dam changsilai. Ibe chaga imungda thengnei. Ibe cha sulan Leima ubada harauna. Haima icha laklidana. Haima tahandam chare. Ima sune chaksa khara thengna thongene leiramini. Haujikti icha sula abanina icha gi chak suruk su hapchilage ko. Lan Leima so tahana. Ma hapuranu. Sanage bani mapandu koi thoda balaye. Haima ima di khangdrine koi sanana so hairaktriya. Nase yukta haikibani aduna ima da haida boiramgani. Ibe chado ningsa sorma pimu hondoklaga haire. Bema nangna sumaina ne mapanda khara puthokpiyo. Natragadi amasi wakhalna ngauraga chatpa tari ne. Haima ina phanaba tawise. Ado kana no noi puna chaminaga tawburo. Lan Leimadu ikairap tawna khumlai. Tamo yai jetka tamo chungsangan baga akhoi myam puna chatoini. Lan Leimagi ikaiba mataw aduda ibe chana noklaga haire. Hai ikaiganu. Ichadi laiba pu onthokna phakrene. Seisakba aphauba magi loinabi bu oidawriaba. Ima ahanbada khongpham soyurabi oirakasu changlei sanase hojikti maraiba phabi oidawrabani. Ha aigi chabo karamna adudagi amuk nungaitana makhatai nata se wakhal nungaidaba noina su khara themjaluko bema ma kem khalunu se togidi aini ma da haigadaba wamayam ama leiri nong madang chabadane ai phajana hairake. Hoi ado ichagi luhongba su kuidre aduna ichana pamba ma hayuko adu hoiragadi khwaidagi thangba pot ama khallaga hairake. Ase hairamlaga nok-noktana changlei sanagi katamna chankhatkhi. Ibe cha sulan Leimagi mataw aduda noklaga leihawi. Lan Leima changlei sanagi katamna paisilaklaga haire. Kainu loisinba loidribo? Loisinba hauda ngairi. Lan Leimado changlei sana ubada haire. Chandonga domda muthalo. Kaiginu thilakanoba adugane samdasu curly tawse. Mawina chandol thindradi migi making phajaroye. As sana nongma makataragan. Hoi maudi chandol thingadabani aisa namgadabani aisu khangi. Adubune nasidi thingano. Phanik selakano nasidi kurti oni selo. Lan Leimagi matawasida changlei sanadi punga khengakre. Lan Leima su makhatai. Homong na kurti set pado kem kaide. Marak tasu nang adum selidoni. Ay, adubudi set pa. To, aduni kok selo adudi. Ay se, selage. Wahi se hairam laga natonda thiliba chandoldo muthatli. As, aina tawri se mina uraka thina ngangnaga tawba thabangni ko. Migi damaktaro nangni hingi se. Akhoi su sorat lohongbada selubadi natedana. Mina ngangna ningkhaine ngangnu jasano. Noi akhoi akaiba thabakta phajadabali chata chapiyudra loi. Hoida isana lamchat phajaraga loi natra. Changlei sanasu lavender machugi kurti ama setli. Lan Leimana amuk khaire. Masam asangbudu su yamnana khoiri tawhalo. Changlei sanasu mataroina hairibadumak tawrami. Masam sembadu su loiraduna laibakta amuba machugi bindi macha ama napseli. Nadasu kokor macha ama sizili. Kudang gari amasu sizili. Lan Leima su awat pa yenglaga asum haire. Kungupto karawang taktawu matongo. Hait sakta aduga flat katongo. Changlei sanasu nokna kungup kai hena wang banatabi. Kuning khajuk yawba matongi. Tanjaduda Lan Leimagi mobile du khinglei. Lan Leima thinthada tawrakliba call do paikhatlami. Hello, tamo. Asomdagi yai chitna haire. Akoi yore he. Noi kai dileram gaino. Wadu tabada Lan Leimadu mataroi don silaga haire. Thongal tamna thaujen halakse hairo. Natraga kamain tawse haino. Main road ta dum ngaira mo haiku. Lan Leima su changlei sanana hairibadumak yai chitta hairami. Yai chitcha hoi hairaduna koldo thamkre. Changlei sana kurti gi fido phatyan silaga amungda leiriba handbag tuma paikhatlaga haire. Ihai lau thongna batawrasi. Lan Leima su mataroi bulak nere.
ꯅꯪꯅ ꯍꯦꯛ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯁꯦ ꯏꯄꯛꯇ ꯄꯛꯆꯩ ꯃꯁꯥꯒꯤꯅꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯈꯣꯏꯅ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯄꯗ ꯌꯥꯏꯖꯨꯠꯀ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯆꯪꯂꯩꯁꯅꯥ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯆꯥꯗꯣ ꯈꯩ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ ꯏꯪ ꯏꯪ ꯂꯥꯎꯅ ꯍꯦꯛ ꯐꯖꯩꯗ ꯑꯣꯏꯕ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯌꯥꯏꯖꯨꯠꯅ ꯅꯪꯒꯤꯁꯤꯗꯒꯤ ꯑꯩꯒꯤꯁꯤꯅꯁꯨ ꯀꯩꯁꯨ ꯇꯥꯗꯦꯕꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯔꯨꯞꯀꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯣꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯔꯛꯂꯒ ꯐꯝꯂꯔꯦ ꯌꯥꯏꯖꯨꯠꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯥꯏꯗ ꯑꯣꯏꯅ ꯆꯠꯁꯦ ꯍꯥꯏꯅꯣ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯌꯥꯏꯖꯨꯠ ꯆꯪꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯟꯁꯨ ꯌꯥꯏꯔꯤꯄꯣꯛꯇ ꯆꯠꯄ ꯍꯥꯏꯔꯤꯁꯦ ꯌꯥꯔꯕꯣ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯌꯥꯏꯌꯦ ꯆꯪꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ ꯏꯌꯥꯗ ꯌꯥꯏ ꯍꯥꯏꯕ꯭ꯔꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯣꯛꯅ ꯄꯨꯁꯤꯅꯤꯀꯣ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣꯟ ꯀꯁꯨꯝ ꯅꯣꯛꯂꯤꯕꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯖꯨꯠꯅ ꯃꯔꯨꯞꯁꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯇꯨꯃꯤꯟ ꯅꯣꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯌꯥꯏꯖꯨꯠꯇ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯌꯥꯏꯖꯨꯠ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯋꯥꯟꯗ꯭ꯔꯪ ꯇꯧꯔ ꯂꯩꯔꯅꯨ ꯒꯥꯔꯤꯗꯣ ꯊꯧꯔꯣ ꯍꯥꯏꯕꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯕ ꯍꯧꯏ ꯌꯥꯏꯖꯨꯠꯅ ꯃꯈꯥ ꯇꯥꯏ ꯀꯩꯅꯣ ꯋꯥꯒ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤ ꯃꯣꯟꯗ꯭ꯔꯪꯗꯣ ꯑꯩ ꯂꯩꯐꯥꯎ ꯐꯥꯎꯗꯣꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯒꯥꯔꯤ ꯊꯧꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯀꯔ ꯉꯥꯡꯉꯛꯇꯅꯕꯅꯤ ꯑꯩꯅ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯗꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯏ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯔꯤꯗꯨ ꯈꯗꯥꯡ ꯅꯣꯝꯕꯁꯨ ꯂꯦꯞꯇꯦ ꯌꯥꯏꯖꯨꯠꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯔꯨꯞꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯐꯥꯒꯤ ꯇꯧꯏ ꯁꯨꯄꯔꯁ꯭ꯇꯥꯔꯁꯦ ꯍꯣꯔꯦꯟꯗꯤ ꯃꯥꯛꯁ ꯀꯝꯗꯧ ꯄꯨꯏꯗꯧꯔꯤꯅꯤꯅꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯌꯥꯗꯗꯣꯏꯅꯤ ꯂꯟꯂꯩꯃꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯀꯩꯒꯤꯅꯣ ꯃꯥꯛꯁ ꯀꯛꯄꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯛꯁ ꯎꯞꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯣꯏꯔꯅꯤꯌꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯐꯠ ꯈꯨꯝꯃꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯂꯟꯂꯩꯃ ꯑꯩꯅ ꯃꯥꯛꯁ ꯎꯞꯄꯣꯏ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯂꯟꯂꯩꯃꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯌꯥꯏꯖꯨꯠꯅ ꯐꯠ ꯈꯨꯝꯂꯛꯏ ꯇꯥꯔꯣꯏ ꯄꯪꯕꯗꯒꯤ ꯄꯪꯂꯤꯕ ꯃꯤꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯆꯤꯟꯗꯅꯤ ꯀꯜꯂꯤꯕ ꯂꯟꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯑꯄꯪꯕꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯑꯁꯦꯡꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤꯗꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯁ ꯏꯕꯦꯝꯃ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣ ꯉꯥꯟꯕꯅ ꯃꯥꯛꯁ ꯎꯞꯀꯦ ꯎꯞꯄꯗꯤ ꯌꯥꯏꯖꯨꯠꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯟꯂꯩꯃꯅ ꯈꯪꯉꯦ ꯍꯥꯏꯔꯛꯏ ꯑꯣ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯌꯥꯔꯦ ꯃꯌꯥ ꯑꯃꯨꯛ ꯈꯤꯒꯠꯂꯒ ꯃꯈꯥ ꯇꯥꯏ ꯆꯨꯝꯃꯤꯅꯦ ꯃꯥꯏ ꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯈ꯭ꯔꯅꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯆꯪꯂꯩꯁꯅꯥꯗꯨ ꯃꯇꯥꯔꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅ ꯃꯁꯛ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯉꯥꯎꯔꯦꯗ ꯃꯥꯏ ꯃꯤꯠ ꯈꯨꯝꯗ꯭ꯔꯒ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯃꯁꯛ ꯈꯪꯗꯣꯏꯁꯦ ꯆꯪꯂꯩꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯖꯨꯠꯀ ꯂꯟꯂꯩꯃꯒꯗꯤ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯂꯟꯂꯩꯃ ꯅꯣꯛꯅ ꯍꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯉꯥꯟꯕꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯃꯥꯛꯁ ꯎꯞꯇꯅ ꯎꯈꯤꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯈꯛꯇꯅ ꯃꯥꯁꯦ ꯃꯥꯛꯁꯋꯣ ꯁꯟꯒ꯭ꯂꯥꯁꯋꯣ ꯀꯦꯞꯋꯣ ꯃꯌꯥꯝꯁꯦ ꯎꯞꯄꯤꯉꯩꯗ ꯎꯈ꯭ꯔꯒꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯗꯣꯏꯕ ꯑꯗꯨꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨꯗꯤ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯆꯪꯂꯩꯁꯅꯥꯗꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯋꯥꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯌꯥꯏꯖꯨꯠꯀ ꯂꯟꯂꯩꯃꯒꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯗꯤ ꯂꯣꯏꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ ꯆꯪꯂꯩꯁꯅꯥ ꯅꯪ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯈꯪꯍꯧꯗꯅ ꯈꯪꯍꯪ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯆꯪꯂꯩꯁꯅꯥꯁꯨ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ ꯆꯥꯏꯌꯦ ꯌꯥꯏꯖꯨꯠ ꯑꯃꯗꯤ ꯂꯟꯂꯩꯃꯗꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯈꯪꯍꯪ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯪꯂꯩꯁꯅꯥꯗꯤ ꯇꯁꯦꯡꯅ ꯉꯛꯆꯩ ꯀꯩꯗꯧꯔꯒꯦ ꯃꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯨ ꯀꯩꯒꯤꯅꯣ ꯑꯅꯤꯗꯨꯗꯤ ꯅꯣꯛꯄꯗ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯁꯪꯕ ꯅꯠꯇꯦ
ꯑꯗꯨꯅ ꯆꯪꯂꯩꯁꯅꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯣꯏꯅ ꯄꯤꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯍꯧꯅꯔꯒ ꯉꯥꯎꯔꯤꯅꯤꯗꯅ ꯇꯧꯏꯁꯦ꯫ ꯌꯥꯏꯖꯠ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯂꯒ ꯂꯟꯂꯩꯃꯗ ꯍꯥꯏꯔꯦ꯫ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯅꯣꯛꯄꯁꯤ ꯎꯔꯒ ꯆꯥꯛꯄ ꯃꯤ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯅꯣꯛꯏꯁꯦ ꯇꯣꯛꯑꯁꯤ꯫ ꯍꯣꯏ ꯇꯥꯃꯣ, ꯅꯣꯛꯑꯒꯨꯝꯁꯤ꯫ ꯑꯅꯤꯗꯨ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯆꯨꯛꯁꯤꯟꯅꯔꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯗ꯭ꯔꯦꯂꯤ꯫ ꯌꯥꯏꯖꯠꯇꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯈꯟꯖꯤꯜꯂꯒ ꯇꯞꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯊꯧꯔꯝꯂꯤꯕ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯅꯥꯀꯜꯗ ꯊꯩꯖꯤꯜꯂꯒ ꯈꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯌꯥꯏꯖꯠꯁꯨ ꯇꯨꯃꯤꯟ ꯅꯣꯛꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯍꯥꯏꯔꯦ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯈꯥꯝꯃꯤꯗꯤ? ꯅꯣꯛꯅꯤꯡꯉꯤꯗꯨ ꯄꯦꯟꯅ ꯅꯣꯛꯑꯣꯅ ꯈꯥꯝꯃꯤꯅꯤ꯫ ꯅꯣꯏꯅꯤꯅ ꯅꯣꯛꯄ ꯇꯣꯛꯑꯒ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯒꯦ꯫ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯪꯂꯝꯕ ꯌꯥꯏꯖꯠꯀ ꯂꯟꯂꯩꯃꯒꯗꯨ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩꯁꯅꯥꯒꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯑꯅꯤꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯂꯟꯂꯩꯃꯁꯨ ꯅꯣꯛꯂꯤꯕꯗꯨ ꯌꯥꯝ ꯋꯥꯅ ꯂꯦꯞꯂꯒ ꯅꯨꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯦ꯫ ꯇꯥꯃꯣ, ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯂꯦꯞꯄꯁꯤ꯫ ꯌꯥꯏꯖꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯄꯤ꯫ ꯆꯪꯂꯩꯁꯅꯥ ꯂꯟꯂꯩꯃꯗ ꯃꯃꯤꯠꯇꯨ ꯐꯩꯖꯩꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ, ꯅꯪꯅ ꯅꯣꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯒ ꯅꯣꯛꯄ ꯅꯠꯇꯦ꯫ ꯌꯥꯏꯖꯠꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯆꯟꯕꯨꯗꯤ ꯃꯔꯝ ꯈꯪꯗꯕꯒꯤ ꯅꯣꯛꯇꯕꯅꯦ ꯐꯔꯦ, ꯑꯗꯨꯕꯨ ꯃꯔꯝ ꯈꯪꯕ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯁꯨꯡꯅꯣꯛ ꯅꯣꯛꯇꯕ ꯉꯝꯃꯤꯅꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯌꯥꯏꯖꯠꯀꯤ ꯄꯥꯎꯈꯨꯝꯗꯨ ꯆꯪꯂꯩꯁꯅꯥꯅ ꯅꯣꯛꯂꯒ, ꯑꯣꯍꯣ, ꯑꯩ ꯈꯛ ꯑꯣꯏꯔꯦ ꯋꯥꯔꯤ ꯈꯪꯉꯝꯗ꯭ꯔꯤꯁꯤꯗꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯐꯠ ꯌꯦꯡꯉꯤ, ꯎꯔꯦ ꯆꯪꯂꯩꯁꯅꯥꯅ ꯅꯣꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯁꯣꯟꯖꯩ꯫ ꯅꯪꯅ ꯈꯪꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤꯗ꯫ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯦ꯫ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯨꯗ ꯎꯔꯤꯕ ꯆꯪꯂꯩꯁꯅꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯟꯖꯩ꯫ ꯅꯣꯛꯄꯗ ꯀꯨꯠꯄꯤ ꯈꯖꯥꯏꯅꯤ, ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯅꯣꯛꯅꯤ, ꯄꯥꯈꯪꯒꯤ ꯊꯃꯣꯏꯁꯤꯕꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯪꯂꯩꯁꯅꯥꯁꯨ ꯐ꯭ꯔꯟꯠ ꯃꯤꯔꯔ ꯑꯗꯨꯗ ꯐꯠ ꯍꯦꯛ ꯃꯃꯤꯠꯇꯨ ꯊꯝꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯍꯥꯟꯅꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐ꯭ꯔꯟꯠ ꯃꯤꯔꯔ ꯑꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯅꯤꯃꯛꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗꯣꯛꯅꯩ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯄꯟꯊꯗꯦ, ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯄꯥꯏꯟꯋꯨꯗ ꯒꯥꯔꯗꯦꯟ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯐꯖꯅ ꯇꯧꯔꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯆꯠꯄꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨ꯫ ꯃꯈꯣꯏꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕ ꯍꯥꯞꯄ ꯀꯦꯔꯤꯕꯦꯛꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯂꯝꯕꯁꯤꯡꯗꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯌꯥꯏꯖꯠꯀ ꯎꯕꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯗꯗꯥ ꯑꯅꯤꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯝꯇ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ, ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯁꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ, ꯗꯗꯥ ꯑꯩꯒꯤꯁꯨ ꯑꯣꯇꯣꯒ꯭ꯔꯥꯐ꯫ ꯑꯍꯜ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯏ꯫ ꯅꯍꯥ ꯈꯔꯁꯨ ꯐꯣꯇꯣ ꯀꯥꯞꯅꯤꯕꯨ ꯍꯥꯏꯕꯋꯣ, ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯅꯤꯕꯨ ꯍꯥꯏꯕꯋꯣ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯈꯥꯎꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯑꯣꯏꯅ ꯄꯥꯏꯔꯛꯑꯒꯦ꯫ ꯌꯥꯏꯖꯠꯁꯨ ꯄꯤꯔꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯅꯁꯨ ꯈꯥꯎꯗꯨ ꯄꯤꯔꯛꯏ꯫ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯚꯤꯗꯤꯑꯣꯕꯨ ꯅꯝꯍꯧꯕꯋꯣ, ꯐꯣꯇꯣꯕꯨ ꯀꯥꯞꯄꯋꯣ ꯇꯧꯔꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯈ꯭ꯔꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯗꯥ ꯑꯅꯤꯒ ꯆꯤꯆꯦ ꯑꯅꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ꯫ ꯆꯪꯂꯩꯁꯅꯥ ꯇꯞꯅ ꯈꯨꯝꯃꯤ꯫ ꯅꯣꯏ ꯑꯗꯨꯝ ꯀꯥꯞꯄꯣ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯌꯥꯎꯗꯕ ꯌꯥꯔꯣꯏꯌꯦ ꯆꯦ, ꯑꯗꯣ ꯆꯦꯒ ꯈꯪꯅꯔꯤꯁꯦ ꯗꯥꯉꯥꯟꯕꯔꯣ ꯅꯠꯇ꯭ꯔꯒ ꯗꯌꯥꯏꯔꯣ? ꯋꯥꯍꯪꯗꯨꯗ ꯆꯪꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ, ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛꯇꯤ ꯏꯀꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯨꯝꯅ ꯁꯨꯝ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯖꯠꯅ ꯂꯟꯂꯩꯃꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯃꯥꯅꯤ,
ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯗꯌꯥꯏꯁꯦ ꯏꯅꯝꯃ ꯃꯁꯛ ꯐꯖꯕꯤ ꯈꯟꯕ ꯍꯩꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯇꯥꯉꯥꯟꯕꯒꯤꯁꯨ ꯏꯪꯅ ꯐꯖꯩꯗ ꯆꯪꯂꯩ ꯁꯅꯥꯗꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ ꯂꯩꯌꯦꯡ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯖꯨꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯂꯩꯁꯥꯕꯤ ꯈꯔ ꯑꯗꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯅ ꯐꯣꯇꯣꯗꯨ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯔꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯆꯪꯂꯛꯇꯨꯅ ꯃꯔꯤꯗꯨꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯄꯤꯟꯅꯩ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯔꯤꯗꯨꯁꯨ ꯃꯌꯥꯝꯗꯨꯗꯒꯤ ꯊꯩꯗꯨꯅ ꯂꯥꯛꯂꯦ ꯆꯪꯂꯩ ꯁꯅꯥꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯕ ꯐꯥꯎꯔꯝꯃꯤ ꯀꯔꯤ ꯅꯨꯡꯒꯤ ꯀꯣꯏꯕ ꯂꯥꯛꯂꯝꯂꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯏꯁꯤꯡ ꯃꯌꯥꯏꯗ ꯁꯥꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯆꯥꯅꯕꯁꯤꯡꯗꯨ ꯐꯖꯅ ꯁꯦꯝꯂꯝꯃꯤ ꯅꯟꯂꯩꯃꯗꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ ꯌꯥꯏꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯂꯥꯡꯉꯤ ꯇꯥꯃꯣ ꯉꯥꯟꯕꯅ ꯃꯥꯛꯁ ꯎꯞꯇꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯃꯨꯛ ꯎꯞꯇ꯭ꯔꯤꯁꯦ ꯍꯩꯃꯥ ꯎꯞꯇ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯚꯥꯏꯔꯦꯜ ꯆꯠꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯎꯞꯇ꯭ꯔꯁꯨ ꯅꯣꯏꯕꯥꯅꯤ ꯎꯞꯄꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯆꯪꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯆꯪꯂꯩ ꯁꯅꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯪꯕꯣ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯣ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯀꯅꯥꯒ ꯈꯪꯅꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨ ꯍꯪꯕꯩ ꯃꯇꯥꯡꯗꯣ ꯚꯤꯗꯤꯑꯣꯒ ꯅꯝꯃꯝꯃꯒꯗꯤ ꯚꯥꯏꯔꯦꯜ ꯁꯣꯏ ꯆꯠꯂꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒ ꯗꯗꯥꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯅ ꯅꯟꯂꯩꯃꯒ ꯗꯌꯥꯏꯒꯕꯨꯗꯤ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯧꯅꯤ ꯑꯁ ꯈꯪꯗꯦ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯇꯦ ꯑꯗꯨꯒ ꯗꯗꯥꯒꯤꯁꯨ ꯐꯖꯐꯝ ꯂꯩꯕ ꯅꯠꯇꯦ ꯑꯈꯪꯕ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯥꯏꯗꯣ ꯃꯧ ꯑꯃꯒ ꯈꯪꯅꯔꯦꯅ ꯋꯥ ꯂꯥꯎꯅꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯕꯨꯛꯇ ꯈꯜꯂꯤ ꯊꯧ ꯇꯧꯔꯒꯗꯤ ꯐꯩ ꯍꯥꯏꯔꯤꯅꯦꯗꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯩꯅ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯋꯥꯁꯤꯗ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠꯇꯨꯅ ꯌꯥꯏꯖꯤꯠꯇ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯟꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂꯣꯏ ꯑꯗꯨꯒ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯇꯧꯔꯒꯗꯤꯅꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯚꯥꯏꯔꯦꯜ ꯆꯪꯂꯩ ꯁꯅꯥꯅ ꯑꯃꯨꯛ ꯏꯇꯞ ꯇꯞꯅ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯑꯗꯩ ꯃꯤꯅ ꯐꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯒꯗꯤ ꯑꯩꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯇꯧꯒꯦ ꯑꯩꯁꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯀꯜꯂꯛꯄꯅ ꯃꯥꯡ ꯊꯥꯔꯒ ꯑꯐꯕ ꯇꯧꯔꯤꯕ ꯃꯤꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗ ꯅꯣꯛꯅꯕ ꯁꯤꯊꯕꯤꯕ ꯀꯌꯥꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯣꯡꯍꯥꯗ ꯃꯗꯨ ꯆꯤꯜꯄꯤꯛꯄꯁꯤꯡꯒꯤ ꯃꯆꯠꯅꯤꯗ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯔꯤꯁꯦ ꯆꯥꯅ ꯑꯣꯏꯅ ꯁꯥꯔꯁꯤꯗꯅ ꯅꯟꯂꯩꯃꯅ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨꯀꯣ ꯌꯥꯝ ꯆꯥꯕ ꯅꯪꯍꯧꯔꯣꯏ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯊꯤꯕꯣꯡ ꯂꯥꯎꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯖꯗꯣꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯩꯁꯦ ꯑꯍꯣꯏ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯅꯟꯂꯩꯃꯒꯤ ꯑꯋꯥ ꯌꯦꯈꯨꯝꯗꯨꯗ ꯑꯅꯤꯗꯨ ꯅꯣꯛꯏ ꯆꯥꯅꯕꯁꯤꯡꯗꯨ ꯆꯥꯕ ꯍꯧꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯇꯨꯃꯤꯟ ꯆꯥꯔꯝꯃꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯆꯥꯅ ꯃꯥꯒ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤꯕꯤ ꯆꯪꯂꯩ ꯁꯅꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯧꯔꯤꯕꯗꯨ ꯌꯥꯏꯖꯤꯠꯁꯨ ꯎꯔꯝꯃꯤ ꯑꯗꯨꯅ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯑꯍꯝ ꯅꯕꯨꯛ ꯊꯟꯅꯕ ꯑꯅꯝꯗ ꯆꯥꯎꯗ ꯌꯥꯏꯖꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯌꯥꯏꯖꯤꯠꯇ ꯏꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯗꯨꯅ ꯊꯋꯥ ꯏꯁꯥꯗ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯦꯡꯁꯤꯜꯂ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯨꯝ ꯅꯕꯨꯛ ꯊꯟꯅꯕ ꯆꯥ ꯌꯥꯗ꯭ꯔꯣ ꯍꯣꯏꯗꯍꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯌꯥꯏꯖꯤꯠꯁꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯕꯥꯅꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯆꯥꯕ ꯂꯦꯞꯄꯤꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯇꯩꯗꯤ ꯏꯀꯥꯏꯔꯒꯁꯨ ꯆꯥꯕꯗꯗꯤ ꯏꯀꯥꯏꯔꯨꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯅꯟꯂꯩꯃꯅ ꯅꯣꯛꯂꯒ ꯆꯥꯕꯗ ꯏꯀꯥꯏꯔꯗꯤ ꯄꯨꯛꯇꯅꯤ ꯊꯜꯂꯣꯏꯗꯕ ꯑꯗꯨꯅ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯒꯤ ꯐꯖꯕꯁꯨ ꯈꯔ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨꯁꯦ
ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ. ꯁꯅꯥ, ꯅꯪ ꯅꯇꯣꯝꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯐꯠ ꯈꯨꯝꯂꯩ. ꯅꯕꯥꯅꯤꯅ ꯑꯇꯩ ꯅꯅꯥꯎ ꯑꯣꯏꯗꯧꯔꯕꯅꯤꯅ ꯋꯥꯔꯤ ꯄꯣꯜꯂꯤ. ꯑꯗꯨꯅ ꯑꯩꯁꯨ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯕꯗꯨ ꯇꯜꯂꯤ. ꯁꯤꯗ ꯆꯪꯂꯩ ꯁꯅꯥꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒꯦ. ꯑꯩꯅ ꯉꯝꯖꯕ ꯇꯧꯒꯗꯧꯅꯤ. ꯃꯐꯝꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤ, ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ. ꯑꯩꯗꯤ ꯏꯁꯤꯡꯁꯦ ꯌꯦꯡꯕꯅ ꯑꯣꯏꯅ ꯅꯨꯡꯉꯥꯏꯌꯦ. ꯅꯪꯅ ꯏꯁꯤꯡ ꯄꯥꯝꯕꯁꯦ ꯄꯥꯝꯈ꯭ꯔꯦꯗ. ꯑꯗꯣ ꯏꯁꯤꯡ ꯄꯥꯝꯕꯁꯨ ꯉꯁꯤꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ. ꯎꯄꯥꯏ ꯂꯩꯇꯦ. ꯆꯪꯂꯩ ꯁꯅꯥ ꯃꯇꯥꯔꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ. ꯌꯥꯏꯖꯠꯀ ꯂꯟꯂꯩꯃꯒꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯆꯠꯂꯤ. ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ, ꯇꯨꯃꯤꯟ ꯆꯠꯂꯤ. ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯪꯂꯩ ꯁꯅꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ. ꯍꯥꯏꯌꯣ. ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯔꯒ, ꯅꯪꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯛꯆꯩ. ꯍꯣꯏ, ꯁꯨꯃꯥꯏꯅ ꯁꯦꯠꯄꯁꯤꯁꯨ ꯑꯗꯨꯝ ꯄꯛꯆꯩ. ꯑꯗꯣ ꯈꯔ ꯍꯦꯟꯅ ꯄꯛꯆꯕꯗꯤ ꯏꯅꯥꯠꯀꯤꯗꯨꯅ ꯍꯦꯜꯂꯦ. ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ. ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯄꯗ ꯐꯖꯗꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯕꯅꯤ. ꯂꯣꯏ ꯐꯖꯕꯅꯤ. ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯍꯦꯜꯂꯤ. ꯆꯪꯂꯩ ꯁꯅꯥ ꯈꯖꯤꯛ ꯅꯣꯏ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯗꯨꯅ, ꯑꯗꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯥꯁꯤꯒꯤ ꯋꯥꯍꯪꯁꯤꯗ ꯆꯪꯂꯩ ꯁꯅꯥꯗꯨ ꯇꯤꯡꯉꯛ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯈꯪꯉꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯍꯣꯏ, ꯄꯤꯒꯦ. ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯂꯩ ꯁꯅꯥꯅ ꯍꯥꯏꯔꯛꯄ ꯅꯝꯕꯔꯗꯨ ꯁꯦꯚ ꯇꯧꯁꯤꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ. ꯊꯦꯡꯛ ꯌꯨ. ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ. ꯆꯪꯂꯩ ꯁꯅꯥ, ꯑꯩꯁꯦ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ, ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ. ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯆꯪꯂꯩꯁꯨ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯄꯥꯎꯈꯨꯝꯗꯨ ꯍꯦꯟꯗꯦ. ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯨꯁꯨ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕ, ꯌꯥꯏꯖꯠ, ꯆꯪꯂꯩ ꯁꯅꯥ, ꯂꯟꯂꯩꯃ ꯃꯈꯣꯏ ꯃꯔꯤꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ, ꯐꯣꯇꯣ ꯀꯌꯥ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯤ. ꯀꯅꯥꯒꯤ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯌꯨꯇ꯭ꯌꯨꯕ, ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯃꯣꯏ ꯃꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯌꯥꯏꯖꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯂꯟꯂꯩꯃꯅꯤ, ꯑꯗꯨꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤꯅ ꯆꯪꯂꯩ ꯁꯅꯥꯅꯤ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯦ. ꯆꯪꯂꯩ ꯁꯅꯥꯕꯨ ꯈꯪꯕ ꯈꯔꯅꯁꯨ ꯃꯥꯗꯤ ꯃꯧꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯀꯣꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯄꯤꯕ ꯌꯥꯎꯔꯤ. ꯑꯁꯨꯝꯅ ꯚꯥꯏꯔꯦꯜ ꯆꯠꯅꯔꯛꯄꯗꯨꯗꯁꯨ ꯍꯦꯟꯅꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯏ.